Tabiriba mayambu crime story Manipur na taramna okchari 2013 da thokiba Elisa Lam gi chingnabana thalaba misi adugi wari pudana lakchari chahi kumathoi suraba Canada gi satramgi macha Elisa Lam mahaki aroiba oigadoriba khungchat amagidamak US ki nongchuk thangba samudra khomba na jetki mahakna khungchat ase chatpa matamda kana amata loinaramde mahakna chatkadoriba khungchat asina punsi gi aroiba oigani khangdaba maramna mahakna social media blog phawba senlaba mangan sagatcharami khungchat asigi saruk amada mahak Los Angeles ta leiba Cecil Kauba Hotel amada thunlaki 1920 dagi hanglakiba hotel asi mahakna sathiraba crime kaya thokiba hotel ni haiba khangdaba maramna paisa hongi haiba maramdagi mahak adumak laisinki hotel asi miyamna night stalker haina khangnariba serial killer Richard Ramirez phawna rayamba hotel ni matamado adumak normal oina Elisa makatana lam koiki mayunggasu wari sanaki social media da mahakna koiba chatpagi photo na chingba adumak update tawraki mahaki nungairaba khongchat ado January 31 da amamba wari ama oiki pungong konganki numit ado mahakna hotel ado thadoktuna mahaki khongchat makha chathagadaba numitni nungtigi adumak pau phonaba maramna mahaki yumgi miyoisingda call tawraktabadagi yumgi miyoising pakhatpa asumasum henggatnarami pakhatpa asumasum henggalakpadagi yumgi miyoisingna Los Angeles police da pau pirami anthaba tawdana police nasu investigation horami police nasu nungtigi thengnaba mi mangbagi case ama oina asuma khanki matang aduda video footage ama urubadagi mayamna khanaramniba wakhal ado pungong honganki video ado mahakna mangkiba numit adugi numidangi hotel lifta namba CCTV camera footage ama oirami ahanbada video aduda Elisana angangba hudi amasung khongao hapian amuba ama settunga lift aduda changlakhi mahakna changlaklaba matung lift adugi leiriba button sing ado hangjin namnami button mayam amu namnabasu lift adu lenglakide lift ki thong aduda ama lithoktuna kanagumba amabu koyeng yenglami mahakna video aduda udaba kanagumba ama kaubagi mawongda chingnaningai oiba mawongda makhut masa haiki kanagumba amaga wari sanabagi mawongsu mali kanada kari haininglibano amasung kanabu kauribano haibadu karimata khangba ngamkide chingnaningai oiba video aduda elevator gi thongdo adumak hangduna leiki masigi matung Elisana lift adudagi thokraba matung Elisa amuk hana uba phamkidre thuna yangna video asi internet ta jakhairaki viral oiraki miyamnasu wahang kaya hangnaba haurakki miyoi kharana kanagumba kharana hatnaba tanarapagi mawongi haina chingnaki miyoi kharana amuk Elisa asi bipolar disorder leiba maramna wakhal lainana oiramgani haina thajanei matang asida bipolar habasi karino haijaramge bipolar habasi kanagumba amana harauraga mathongang khangdana pangha harauba nungaitaba akiba leiragana pangkida kiba sibuni kanagumba kharana amuk hotel asigi amamba itihas leiba maramna karigumba haiba ngamdaba bulpet singna tohalamgatra haina chingnaba lei hotel asida chayol ahumgi matungda hanaga manadaba mawong kaya uba horakhi hotel asida leinaba lakhiba miyosingna hotel adugi isingi pressure tapi amasung tap tharuba matamda podok lawa makholsing tholakhi haina complain tawnaba horakhi amuba namthiraba ising tarai haiduna complain tawrubadagi 19 February da hotel gi maintenance team gi worker singna hotel asigi mathak thangba sarukki tanky sing adubu check tawnaba kakhalami mafam aduda worker singna angakpa kaya ama thengnakhi hotel gi leiriba tanky singdugi manungda amada amotpa isingda Elisa Lam gi thawa yaudrog hakchang tawduna leirami matang asida kesibu thijiliba sing amasung miyam wahangi pakta irangnakhi hotel gi tanky sing thamliba mafam asi short set la lonba mafamni tanky sing asisu foot nipan wangi hena ngaktibadi tanky sing asibu khumliba makhum asi Elisa Lam na hangdokpa ngamloidoba mawongda yamna arumba makhum sing oirami hangnarakliba wahangdi Elisa na so lonba mafamsida karamna changlakhiba karamna wanglaba tanky sing adubu karamliba aduga karamlibana karigi chayol amagi matung autopsy report lakhi autopsy report tasu mahak irakladuna sibani haina hairakhi kanagumba amatagi khut yaubagi khudam changdam phangkide mahak doctor na piba hidakuli singdi chai adubu yuna chingba nisa amata chakhibagi mami taramde mahaki bipolar gi manic episode ta thodo asi thonglamba yai haina phonolakhi adubu miyamnadi icham chamba case ama oina lauramde elevator gi video duda mahakna uthiba mawong mata odo miyamgi wahang khanglapam oirakhi karigi Elisana button mayam hanjin namliba mahakna chenaba honaribaduna kanana tanarliba amasung matamdada elevator dana yaraktribana karigi
Wari asisu mihat mipun susaitana thalaba Hotel Cecilki amamba wari paringda timki. Henangal libadi 2005 ta puthorakiba Walter Schellski The Dark Water haiba film asida nupi macha amana Tanky da iraknaduna sibagi mawng asiga chap manaba asini. Matamgi matungina wari asi isin ichaugum sandoraki. Podcast documentary online discussion kayada khanunninaba horakhi. Adubu wari asi pakhum laitaba wahang oina adumak laiki. Wari asi phongba ngamdaba pakhong amabum sumak losinki. Taruba miyoi khuting nangondasu aingondasu wahang oina lehauri.